ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯑꯆꯧꯕ ꯃꯔꯨꯝ ꯃꯌꯥꯝ ꯑꯃ ꯎꯠꯂꯛꯏ ꯃꯔꯨꯝꯁꯤꯡ ꯑꯗꯨ ꯗꯥꯏꯅꯣꯁꯔꯒꯤ ꯃꯔꯨꯝꯅꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯗꯥꯏꯅꯣꯁꯔ ꯃꯆꯥ ꯑꯃ ꯃꯄꯥꯟꯗ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯉꯥꯡ ꯑꯃ ꯎꯠꯂꯛꯏ ꯑꯉꯥꯡ ꯑꯗꯨ ꯗꯥꯏꯅꯣꯁꯔ ꯌꯦꯡꯕ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯑꯃꯁꯨ ꯂꯩ ꯃꯍꯥꯛꯁꯨ ꯗꯥꯏꯅꯣꯁꯔꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯨꯇꯤꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯈꯣꯏꯒꯤ ꯑꯟꯇꯤꯒꯤ ꯃꯅꯥꯛꯇ ꯀꯣꯏꯔꯨꯅꯕ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯊꯤꯟꯕꯤꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯟꯇꯤ ꯑꯗꯨ ꯖꯨꯔꯥꯁꯤꯛ ꯋꯥꯔꯜꯗ ꯀꯧꯕ ꯄꯥꯔꯛ ꯑꯃꯗ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯑꯟꯇꯤꯒꯤ ꯃꯃꯤꯡ ꯀ꯭ꯂꯦꯌꯔ ꯀꯧꯏ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯀ꯭ꯂꯦꯌꯔ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯥꯈꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯟꯇꯤ ꯑꯗꯨꯒ ꯎꯅꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯗ ꯀ꯭ꯂꯦꯌꯔꯅ ꯀꯥꯔꯗ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯌꯦꯡꯅꯅꯕ ꯍꯥꯏ ꯃꯐꯝ ꯑꯗꯨꯗ ꯖꯦꯅꯦꯇꯤꯛ ꯗꯣꯛꯇꯔ ꯑꯃ ꯎꯠꯂꯛꯏ ꯃꯍꯥꯛ ꯁꯥꯏꯟꯇꯤꯁ ꯑꯃꯁꯨꯅꯤ ꯃꯍꯥꯛꯅ ꯄꯥꯋꯔꯐꯨꯜ ꯃꯤꯁꯟ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯗꯥꯏꯅꯣꯁꯔ ꯑꯃ ꯁꯦꯝꯂꯝꯃꯤ ꯁꯦꯝꯂꯤꯕ ꯗꯥꯏꯅꯣꯁꯔ ꯑꯗꯨ ꯏꯟꯗꯣꯃꯤꯅꯁ ꯔꯦꯛꯁ ꯑꯃꯁꯨꯡ ꯚꯦꯂꯣꯁꯤꯔꯦꯞꯇꯔ ꯀꯧꯕ ꯗꯥꯏꯅꯣꯁꯔ ꯃꯈꯜ ꯑꯅꯤꯗꯒꯤ ꯁꯦꯝꯕꯅꯤ ꯍꯥꯏꯔꯤꯕ ꯗꯥꯏꯅꯣꯁꯔ ꯃꯈꯜ ꯑꯅꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯕ ꯗꯥꯏꯅꯣꯁꯔ ꯃꯈꯜ ꯑꯃꯅꯤ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅ ꯁꯦꯝꯂꯤꯕ ꯗꯥꯏꯅꯣꯁꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯦꯛꯁ ꯍꯥꯏꯅ ꯀꯧꯏ ꯁꯥꯏꯟꯇꯤꯁ ꯑꯁꯤꯅ ꯃꯈꯜ ꯑꯁꯤꯒꯤ ꯗꯥꯏꯅꯣꯁꯔ ꯁꯦꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯥꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯃꯤꯁꯤꯡꯅ ꯌꯦꯡꯕ ꯂꯥꯛꯇꯨꯅ ꯖꯨꯔꯥꯁꯤꯛ ꯋꯥꯔꯜꯗ ꯑꯁꯤ ꯃꯃꯤꯡ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯈꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯨꯔꯥꯁꯤꯛ ꯋꯥꯔꯜꯗ ꯑꯁꯤꯒꯤ ꯑꯣꯅꯔ ꯎꯠꯂꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯤꯁꯇꯔ ꯁꯤꯃꯣꯟ ꯃꯁ꯭ꯔꯥꯅꯤ ꯀꯧꯏ ꯀ꯭ꯂꯦꯌꯔꯅ ꯑꯣꯅꯔ ꯑꯗꯨ ꯄꯨꯗꯨꯅ ꯔꯦꯛꯁ ꯗꯥꯏꯅꯣꯁꯔ ꯑꯗꯨ ꯌꯦꯡꯅꯅꯕ ꯄꯨꯟꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯂꯥꯛꯏ ꯃꯈꯣꯏꯅ ꯗꯥꯏꯅꯣꯁꯔ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯔꯦꯛꯁ ꯗꯥꯏꯅꯣꯁꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯦꯡꯐꯝꯗ ꯈꯥꯔꯤꯕ ꯃꯤꯔꯔ ꯑꯗꯨ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯃꯩ ꯆꯤꯡꯂꯝꯃꯤ ꯔꯦꯛꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯃꯈꯣꯏ ꯉꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯅꯅꯕ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯑꯦꯛꯁ ꯋꯥꯔꯀꯔ ꯑꯣꯋꯦꯟ ꯀꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨ ꯑꯃꯨꯛ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯍꯟꯅꯕ ꯍꯥꯏꯔꯝꯃꯤ ꯑꯣꯅꯔ ꯑꯗꯨꯅ ꯀ꯭ꯂꯦꯌꯔꯗ ꯔꯦꯛꯁꯀꯤ ꯂꯩꯐꯝ ꯑꯗꯨ ꯑꯣꯋꯦꯟꯗ ꯇꯥꯛꯅꯅꯕꯁꯨ ꯍꯥꯏ ꯑꯣꯋꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯗꯥꯏꯅꯣꯁꯔꯒꯤ ꯃꯔꯝꯗ ꯅꯣꯂꯦꯖ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯀꯨꯏꯗ꯭ꯔꯤꯕꯗ ꯗꯥꯏꯅꯣꯁꯔ ꯃꯔꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤ ꯑꯣꯋꯦꯟꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯕ ꯗꯥꯏꯅꯣꯁꯔ ꯑꯗꯨꯗꯤ ꯔꯦꯞꯇꯔꯁ ꯀꯧꯕ ꯗꯥꯏꯅꯣꯁꯔ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯔꯦꯞꯇꯔꯁ ꯗꯥꯏꯅꯣꯁꯔ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯈꯜ ꯑꯃꯒꯤ ꯗꯥꯏꯅꯣꯁꯔꯅꯤ ꯗꯥꯏꯅꯣꯁꯔ ꯃꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯗꯥꯏꯅꯣꯁꯔ ꯑꯃꯒꯤ ꯃꯃꯤꯡ ꯑꯣꯋꯦꯟꯅ ꯕ꯭ꯂꯨ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ ꯃꯍꯥꯛꯅꯁꯨ ꯍꯥꯏꯔꯤꯕ ꯗꯥꯏꯅꯣꯁꯔ ꯑꯗꯨꯅ ꯄꯥꯝꯕ ꯍꯦꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯑꯣꯋꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯖꯨꯔꯥꯁꯤꯛ ꯋꯥꯔꯜꯗ ꯑꯁꯤꯗ ꯊꯕꯛ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯑꯣꯋꯦꯟꯒꯤ ꯔꯦꯞꯇꯔꯁ ꯗꯥꯏꯅꯣꯁꯔꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯗꯨꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯔꯦꯞꯇꯔꯁꯤꯡ ꯑꯗꯨ ꯇ꯭ꯔꯦꯟ ꯇꯧꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯋꯦꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯣ ꯌꯥꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯔꯦꯞꯇꯔꯁꯀꯤ ꯃꯀꯣꯟ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ ꯔꯦꯞꯇꯔꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯆꯥꯒꯦ ꯇꯧꯔꯤꯉꯩꯗ ꯑꯣꯋꯦꯟꯅ ꯔꯦꯞꯇꯔꯁ ꯃꯀꯣꯟ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯣ ꯀꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯁꯨꯝꯅ ꯄꯥꯔꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯏꯁꯤꯡꯗ ꯂꯩꯕ ꯗꯥꯏꯅꯣꯁꯔ ꯑꯗꯨꯁꯨ ꯌꯦꯡꯂꯒ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯂꯦꯌꯔꯅ ꯑꯣꯋꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯗꯒꯤ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯅꯔꯝꯃꯤ ꯀ꯭ꯂꯦꯌꯔꯅ ꯑꯣꯋꯦꯟꯗ ꯔꯦꯛꯁꯀꯤ ꯃꯔꯝꯗ ꯍꯥꯏꯕꯗꯒꯤ ꯑꯣꯋꯦꯟ ꯀ꯭ꯂꯦꯌꯔꯒ ꯂꯣꯏꯅꯅ ꯔꯦꯛꯁ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯔꯦꯛꯁꯀꯤ ꯃꯅꯥꯛ ꯌꯧꯔꯛꯇꯨꯅ ꯌꯦꯡꯕꯗ ꯔꯦꯛꯁ ꯃꯐꯝ ꯑꯗꯨꯗ ꯎꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯦꯛꯁ ꯂꯩꯐꯝ ꯃꯀꯣꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯃꯅꯨꯡ ꯊꯪꯕ ꯑꯗꯨꯗ ꯔꯦꯛꯁꯀꯤ ꯈꯨꯖꯤꯟꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯀ꯭ꯂꯦꯌꯔꯅ ꯔꯦꯛꯁ ꯂꯩꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯂꯥꯛꯂꯝꯃꯤ ꯀ꯭ꯂꯦꯌꯔꯅ ꯔꯦꯛꯁꯀꯤ ꯃꯁꯥꯗ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯃ ꯐꯤꯠ ꯇꯧꯈꯤꯕꯅ ꯔꯦꯛꯁꯀꯤ ꯂꯩꯐꯝ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯇ꯭ꯔꯣल ꯔꯨꯝꯗ ꯀꯣꯜ ꯇꯧꯗꯨꯅ ꯔꯦꯛꯁ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯌꯦꯡꯍꯜꯂꯝꯃꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯔꯦꯛꯁꯀꯤ ꯂꯩꯐꯝ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀ꯭ꯂꯦꯌꯔꯗ ꯍꯥꯏꯔꯛꯏ ꯔꯦꯛꯁꯇꯤ ꯃꯁꯥꯒꯤ ꯃꯀꯣꯟꯗ ꯂꯩ ꯑꯗꯨꯒ ꯔꯦꯛꯁꯀꯤ ꯂꯩꯐꯝꯗ ꯑꯣꯋꯦꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯁꯨ ꯂꯩꯔꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯀ꯭ꯂꯦꯌꯔꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗ ꯏꯟꯐꯣꯔꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯅꯕ ꯍꯥꯏꯈꯣ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯔꯦꯛꯁ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯔꯦꯛꯁꯅ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ
Security-na Rex ubada yamna kiduna Rex-ki makon adugi gate adu hangdoklaga chenthoraki. Oensu Rex-na tanarakpadagi gate adu tamna chelaklaga gari amagi makhada lotlami. Rex-na gate adu thugaiduna mapanda thoglami. Aduga security adu chaki. Oenna gari adugi thaugi pipe thadattuna masada thau kapsilami. Maramdi Rex-na manam khangdana bhaiduna ngai hak leraga Rex mafam aduda chatkirami. Claire su control room adu yausilai. Tanja aduda Owen su mafam aduda laktuna Rex kadaida laikre haina hangami. Maduda Claire na hari. Rex mafam adudagi chen kiduna jungle tamna chatkre. Aikhogi force ki missingna Rex ki khongul liduna jungle aduda chatkre. Rex ta hawkiba tracker adu Rex na masadagi lokthokuna jungle gi mafam amada tarami. Rex mathona laibata natana yamna susinglami. Rex na tracker lauthokuna leiramba adu ubada Owen yamna ngaklami. Maramdi Rex na masada tracker yauri haiba khanglamba aduda force ki missing aduna taaduna leiramba tracker adu yenglingaida Rex na lumduna tholaklaga force ki missing aduda amamamta attack tawduna halami. Thawdok adu uraga Owen mafam adu close tawna bhairmi. Clear na paki north thangba mafam adu close tawhalami. Mathangi sinda Clear gi nephew angang ani adu ulai. Makoi ani park aduda nungai na lerami. Amasung makoi ani na garden port amada tungduna dinosaur marakta changduna dinosaur sing adu yenglami. Tanja aduda Clear na call tawrtuna kadaida leibagi haina hanglaklami. Makoi na parki north side lei haina paukhum piki. Makoi na wari saba loidringaida network nungai tabana maram oiduna call adu disconnect oiki. Angang ani adusu mafam aduge right sing close tawkre haiba khanglami. Adubo makoi ani di makoi na tongliba garden port aduda makha tana tongduna north ki Rex lei hariba mafam aduda changlami. Mafam aduda su dinosaur sing leirami. Mafam aduda leiriba dinosaur sing adu sathiba dinosaur oramde. Ngai hak leiraga Rex adu makoi gi manakta lai. Aduga mafam aduda leiramba dinosaur sing adu halami. Aduga makoi na tongliba garden port aduda attack tori. Garden port adu yamna kanbana maram oiraga hektamak kairamde. Rex na garden port adu mayada umlaga laimaida yamna kanna thadabada kairami. Angang ani adu port adudagi thoklaga yamna kanna chelami. Rex na angang sing adugi matungda tanaraklami. Makoi ani na chelakpada waterfall amagi manak yausilaklami. Rex aduna makoida attack tawrake haina naksilakpada angang ani adu waterfall adudagi isingda songtharami. Maramasidagi Rex mafam adudagi chatki. Aduga angang ani adusu mathwai hinghowi. Clear na Owen gi manakta laklaga angang sing adu north lomda lei haina harami. Maramasidagi Owen amasung Clear north tamna angang sing adu kanbalai. Makoina lakpada lambida dinosaur sing siduna tarami. Madu uraga makoina khangi. Madudi dinosaur sing adu Rex na halambani haiba. Thawdok adu uraga Clear wakal yamna nungairamde. Makoi anina jungle tamna lakpada garden port adu thengnarami. Garden port ki akaiba film adu yengbada Clear yamna chingnarami. Adubo akoiba adu yenglakpada angang sing adu gi khongul urami. Madu uraga oina hari. Nangi nephew sing adu yamna singi. Yamna mathona lai. Makoi soidana hinglamkhigani. Asumna makoi ani khongul liduna lakpada waterfall adu yawraklami. Oina Clear da hari. Aikoi mafam asidagi halasi. Angang sing ado karisu tawroi mafam asida aikoi khudong thiba yai. Clear na Owen gi wa adu yaninglamde. Maramde angang sing adu gi khanbada asomda angang ani aduna jungle gi gari thamba mafam amada changlaktuna gari ama start hauhanduna mafam adudagi thawdokki. Owen amasung Clear na gari makol adu taraga gari thamfam aduda laglami. Mafam adu yawraktuna yengbada makoina khangi. Madudi angang sing adu karisu tawdana mafam adudagi thokre haiba. Makoi anisu mafam adudagi gari ama start hauhanduna thawdoknana bahaiduna asomna tawringaida mafam aduda Rex lai. Aduga makoi de attack tori. Asomda security leader aduna Mr. Simon da Owen gi raptor sing adu season aduna Rex po fasi hain harami. Mr. Simona raptor sing adu park adudagi thadok pamlamde. Maramde mafam aduda leiriba mi sing aduda asok apan yaugani khanbada. Maramasina Mr. Simon masamakna helicopter da Rex adu fanana bahaiduna force singa laklami. Aduga asobu machine amana
Rexta helicopter adudagi attack tawrami. Rexna yamna kanna chenkibana attack adu kari amata kanaramde. Thautok asidagi apaiba dinosaur gi laifam makon adu kairami. Maram asina mafam aduda lairamba apaiba dinosaur sing adu paithoraklami. Dinosaur aduna pairakpada Mr. Simon tongliba helicopter aduda thomjinduna helicopter adu pokhaiki. Thautok asida Mr. Simon amadi helicopter da yauriba sing adusu khudak siki. Clear da magi mamanabi aduna call tawraktuna hari. Camera gi matengdagi angang ani ado karisu tawduna control room tamna lage. Clear na mamanabi aduda angang ani adu senaduna leramo. Ay haujimak lawba laklagi hain harami. Asumna oin amasung Clear angang sing adu lawba lai. Pak aduda layba miyoy sing adu apaiba dinosaur sing aduda attack tawrami. Clear gi mamanabi aduna angang ani adu senaduna puri ngaida dinosaur amana nupi adu attack tawduna mathakta paiduna pukhalami. Tanja aduda isingda layba dinosaur aduna apaiba dinosaur aduga nupi aduga punna yotki. Ngai hak dairaga Clear amasung oin mafam adu yawraktuna angang sing aduga unarami. Clear amadi oin na angang ani aduga loinana gari da tonglaga mafam adudagi thoklaklami. Somda security leader aduna Mr. Simon sikraba matungda upai amata leitre haiduna oin gi raptor sing adu thadoktuna seasonana ba haiduna laktami. Aduga raptor sing aduda device amamam haplami. Maramdi raptor sing adugi khongul lina ba haiduna Pau si oina taraga yamna sauraduna security leader adugi manakta laklaga security aduda furami. Asumna maray yetaraba matungda upai leitraduna raptor sing adu thadokba aduda oin su yarami. Makoina Rex bu phanaba plan tawraba matungda oina raptor sing aduda Rex ki I manam adu namhallaba matungda thadoklami. Raptor sing adu mafam adudagi chen khiduna jungle aduda sensinki. When su force singaloin aduna raptor singi matung inaraklami. Raptor sing aduna Rex ki manak yausilaktuna Rex ka communicate tawrami. Madu uraga oin yamna ngaklami. Aduga mahakna khali. Madudi raptor sing asisu Rex kumbani haina. Maramasina lakiba force sing aduna Rex ta attack tawraklami. Amasung bomb kapsilami. Maramasidagi Rex ki masa soklami. Raptor sing aduna Rex ka communicate tawbana. Rex ki michang changduna forcing aduda attack tawraktuna forcing adu halami. Clear na gari khamduna leiringaida sathina soklaba security amana mafum asidagi chatkhro haibada Clear na gari ado thauduna laklami. Ngaihak leiraga oinsu bike thauduna lai. Oina Clear gi gari ado magi matung indun lau hairamlaga mamang thana thaugatlami. Asumna makoi punna laktuna control room yausilaklami. Mafam aduda security captain aduna oenda raptor mari adu mahakna war da seasonaba pamnambani. Adubo makhoi gi matu asida ai gyan tadre haina wari liduna leiringaida mafam aduda raptor ama changlaktuna security leader adu attack tawduna chaki. Mafam adudagi Clear amasung oina angang ani adu puduna senthoraklami. Makhoina senthorakpada atopa raptor ahum aduna koshilami. Oina mahakna luna khanjaba blue kauba dinosaur aduga communicate tawduna makhoida haplamba device sing adu thiemduna lokthok pirami. Asumna raptors ahum adu oin gi maikaida amuk oirami. Tanja aduda Rex yoksilai. Raptor sing adu normal tarakpada Rex ta oina attack tormi. Rex na kanba yamna henbana raptors ahum aduna Rex pu mayuk na bangamlamde. Madu uraga angang apikpa aduna hari. Aikoi mafam asidagi hingduna thoke harbadi Rex kumba dinosaur amagi mathok tagani. Wahai asitaraga Clear da idea ama laktuna mafam adudagi chelaktuna T-Rex kauba yamna sathiba dinosaur adu thokhanduna Clear gi matung inahalaknami. Aduga Rex dinosaur gi manakta puraklami. T-Rex dinosaur aduna Rex dinosaur adugi manak yausilaktuna makhoi ani yamna sathina funarami. Rex yamna kanbana T-Rex dinosaur adu masa soklami. Tanja aduda oingi dinosaur blue na sensilaktuna Rex ta attack tawrai. Kudung saba silogduna T-Rex dinosaur na Rex dinosaur da attack amuk tawraklami. Asumna T-Rex amasung Rex fight amuk tawnaringaida isingda leiba achowa dinosaur aduna Rex po attack tawduna ising manungda chingthadun halami. T-Rex dinosaur su masa yamna sokpana mafam adudagi chatki. Oina magi dinosaur blue da su chatkhro haina sign tawbadagi T-Rex ki matung inaduna chenki.
Mathanggi senda angang ani gi mamaga mapaga paw adu taduna angang ani adu lawba laklami. Angang gi mamana clear da konduna thagatpa phongdoklami. Macha ani adu tekta kaidana leiramba adu ubada. Mafam aduda apaiba dinosaur singna attack tawrambagi asokpa mayam amasu leirami. Submarine ama ulai. Submarine asina samudrada dinosaur amagi DNA thirami. Makoina thiriba dinosaur gi DNA adudi chahi kaya gi mamangda mafam aduda amang ata kaya thogalamba dinosaur adugi DNA aduni. Kuina thiraba matungda hairiba dinosaur asigi DNA adu makoina fanglami. Makoina DNA adu lauraga samudra adudagi laknaba haina tawringai makoigi mamangda yamna chawba atopa dinosaur ama lai. Aduga submarine adu yotke. Maram asidagi mapanda submarine adugi signal fanglamde. Asumna submarine adu amang ata thoki. Submarine adugi signal fangdabana maram oraga makoigi temgi miyuisingna signal fangnanaba haiduna yamna kanna hotnarami. Makoigi maraktagi team member amana signal thiba hotnaringaida tunglomdagi sahum ama fangami. Mahakna leithoktuna yengbada yamna chawba dinosaur ama leirami. Mahakna dinosaur adu uraga kiduna mahaki helicopter manakta chelami. Mahakna chenba aduda remote ama tahorami. Hairiba remote adu dinosaur na netpadagi kaike. Remote adu samudragi achauba thong amagi remote oirami. Hairiba thong aduna samudra aduda dinosaur singbo thingduna thamlambani. Adubo remote adu kaikibana maram oiraga thong adu hangdoklami. Amasung samudra adudagi dinosaur kaya thoglakami. Team member aduna helicopter tamna kanna chelaklami. Matungda dinosaur aduna asum naksilaklami. Aroibada team member adu helicopter adugi manak yausinduna thaurigi kairakta yanduna chatlami. Khara lakpaga team member adu isingdagi dinosaur ma faugalaktuna chake. Atopa helicopter da yauriba team member sing aduna thauna leina dinosaur gi DNA adu mafam adudagi puduna laki. Atopa sin amada pawda ulai. Madudi mamangda Jurassic World da dinosaur sing na attack tawkhrabagi matung chahi ahungi matungda mafam aduda volcano thoklaklami. Maduda miyamna mafam aduda leiba dinosaur sing loina siramlagani haina khalami. Mathangi sinda politician sing amasung minister singa meeting ama tawrami. Makoi sing aduna yamna harawnarami. Madudi dinosaur sing asi mahausagi khongsatna loina hatkragani. Makoina yamna wana honabagi mathau tararoi haiduna. Atopa sin amada clear ulai. Clear da ahal amana call tawraktuna harai. Aihak nang unaduna wari sanaba pami. Jurassic World da dinosaur amasung volcano thogliba sigi matangda. Clear na ahal adugi address da ahal aduga unaba laklami. Mafam aduda nupa amana Clear bu taramna uglami. Nupa adu yum aduda leiriba ahal adu yengsinba misak amani. Nupa aduna hana ahal adugi thabaksu tawrami. Tanja aduda ahal adu wheelchair amada laklami. Aduga Clear da hairei. Misak amana dinosaur singbo yamna pamjai. Mahakna dinosaur singbo free da hinghanba pami. Amasung dinosaur sing adu miyoibadagi tongan leiduna makoisu tongana hingduna lehimba pami. Aisu hairiba nupa asigi wakalona sibo yaningi. Aigi wakaldasu dinosaur singbo aikoina protect tawbigadabani. Makoisu thawai panba jiba amani. Maram asina aina khane. Madudi dinosaur sing asi island amada thaidokrage. Volcano asidagi hingnaba. Asumna hairamlaga ahal adu changke. Ahal adu changkraba matungda nupa aduna Clear da dinosaur makhal kaya mathang yenganduna hairei. Dinosaur sing asi hauziki matam asida makoibo Indoraptor haina kaure. Hairiba Indoraptor dinosaur sing asi yamna singi amasung yamna active su oi. Aduga makoigi DNA su atai dinosaur singdagi tongale. Maram asina aikoina makoibu kanbigadabani. Nangna khangjaba mi ama leigadra. Dinosaur singi maramda munna khangba. Maramdi hairiba dinosaur sing asigi maramda sumisak aduda khanghanaba. Nupa asigi wataraga Clear na leini haina hairami. Misak adu atai kanasu nate. Mamangi film da su main character oiriba dinosaur sing training tawkiba oen adumakni. Clear amasung nupa aduga oen gi manakta laglami. Maramdi oen na raptor singi maramda munna khangbana. Amasung mahakna raptor singa leiminnarakpana. Clear na su makhoi gi plan asida oen busu yahunba pamami. Clear na oen da thabak asigi matangda haibada ahanbada yaraklamde. Clear na oen da hairei. Nahak ningsinglibra. Nahaki dinosaur sing ado masi masu khangjilo.
ꯀꯔꯤꯒꯨꯝꯕ ꯚꯣꯜꯀꯦꯅꯣ ꯑꯁꯤꯅ ꯂꯦꯞꯇꯅ ꯊꯣꯛꯂꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯗꯥꯏꯅꯣꯁꯔꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯦꯝꯗꯅ ꯄꯨꯝꯅꯃꯛ ꯁꯤꯈ꯭ꯔꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯑꯣꯋꯦꯟꯅ ꯀ꯭ꯂꯤꯌꯥꯔꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯇꯤꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯁꯤꯁꯇꯦꯝ ꯑꯣꯄꯔꯦꯠ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯟꯖꯤꯅꯤꯌꯔ ꯑꯃꯅꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯄ꯭ꯂꯦꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯗꯥꯏꯅꯣꯁꯔꯒꯤ ꯂꯣꯀꯦꯠ ꯌꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯟꯖꯤꯅꯤꯌꯔ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯁꯤꯁꯇꯦꯝ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯗꯥꯏꯅꯣꯁꯔꯒꯤ ꯂꯣꯀꯦꯠ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯇꯤꯝ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖꯅ ꯑꯣꯋꯦꯟꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯗꯥꯏꯅꯣꯁꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯑꯣꯋꯦꯟ ꯑꯃꯁꯨꯡ ꯇꯤꯝꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯤꯔꯛꯄꯗ ꯗꯥꯏꯅꯣꯁꯔ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯗꯥꯏꯅꯣꯁꯔ ꯑꯗꯨ ꯑꯣꯋꯦꯟꯅ ꯍꯥꯟꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯗꯥꯏꯅꯣꯁꯔ ꯑꯗꯨꯃꯛꯅꯤ꯫ ꯑꯣꯋꯦꯟꯅ ꯃꯥꯒꯤ ꯗꯥꯏꯅꯣꯁꯔ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯟꯆꯥꯔꯖꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯗꯥꯏꯅꯣꯁꯔ ꯑꯗꯨ ꯋꯥꯟꯊꯍꯜꯂꯝꯃꯤ꯫ ꯑꯣꯋꯦꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯑꯣꯏꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯕꯅꯣ? ꯏꯟꯆꯥꯔꯖ ꯑꯗꯨꯅ ꯑꯣꯋꯦꯟꯗ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯣꯋꯦꯟꯕꯨꯁꯨ ꯏꯟꯖꯦꯛ ꯇꯧꯗꯨꯅ ꯋꯥꯟꯊꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯗꯥꯏꯅꯣꯁꯔ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀ꯭ꯂꯤꯌꯔ ꯑꯃꯁꯨꯡ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯅ ꯁꯤꯁꯇꯦꯝ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯚꯣꯜꯀꯦꯅꯣ ꯑꯗꯨ ꯄꯣꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨ ꯅꯤꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯀꯥꯏꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯃꯔꯖꯦꯟꯁꯤ ꯑꯦꯛꯖꯤꯠ ꯑꯗꯨꯁꯨ ꯃꯁꯥꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯅ ꯁꯤꯁꯇꯦꯝ ꯍꯦꯛ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯊꯣꯡ ꯑꯃ ꯍꯥꯡꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯡꯂꯤꯕ ꯊꯣꯡ ꯑꯗꯨ ꯖꯪꯒꯜꯂꯣꯝ ꯆꯠꯄꯒꯤ ꯊꯣꯡ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯡꯂꯤꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯗꯥꯏꯅꯣꯁꯔ ꯑꯃ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯗꯥꯏꯅꯣꯁꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯀ꯭ꯂꯤꯌꯥꯔꯅ ꯃꯅꯥꯛꯇ ꯀꯩꯔꯥꯛ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯩꯔꯥꯛ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯗꯥꯏꯅꯣꯁꯔ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯀꯩꯔꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯑꯣꯋꯦꯟ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥꯏꯅꯣꯁꯔ ꯑꯃꯅ ꯃꯃꯥꯏꯗ ꯂꯦꯛꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯑꯣꯋꯦꯟ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯝꯗꯦ꯫ ꯚꯣꯜꯀꯦꯅꯣ ꯄꯣꯈꯥꯏꯔꯛꯄꯅ ꯂꯥꯚꯥ ꯑꯗꯨ ꯑꯣꯋꯦꯟꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯣꯋꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯧꯒꯠꯂꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯣꯋꯦꯟꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯀ꯭ꯂꯤꯌꯔ ꯑꯃꯁꯨꯡ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯝꯃꯤ, ꯑꯃꯁꯨꯡ ꯗꯥꯏꯅꯣꯁꯔꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯚꯥ ꯆꯦꯟꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯗꯥꯏꯅꯣꯁꯔꯁꯤꯡ ꯑꯗꯨꯗꯒꯤ ꯍꯤꯡꯅꯅꯕ ꯂꯦꯞꯇꯅ ꯆꯦꯜꯂꯛꯂꯒ ꯒꯥꯔꯤ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯂꯝꯃꯤ꯫ ꯑꯣꯋꯦꯟꯅ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗ꯭ꯔꯤꯉꯩꯗ ꯗꯥꯏꯅꯣꯁꯔ ꯑꯃ ꯂꯥꯛꯂꯒ ꯑꯣꯋꯦꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯤ-ꯔꯦꯛꯁ ꯗꯥꯏꯅꯣꯁꯔ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯆꯦꯟꯁꯤꯜꯂꯛꯄ ꯗꯥꯏꯅꯣꯁꯔ ꯑꯗꯨ ꯃꯉꯛꯇ ꯆꯤꯛꯇꯨꯅ ꯍꯥꯏꯊꯔꯝꯃꯤ, ꯑꯗꯨꯒ ꯇꯤ-ꯔꯦꯛꯁ ꯗꯥꯏꯅꯣꯁꯔ ꯑꯗꯨ ꯑꯃꯨꯛ ꯆꯦꯟꯈꯤ꯫ ꯑꯣꯋꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯂꯤꯌꯔ, ꯑꯣꯋꯦꯟ ꯑꯃꯁꯨꯡ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯗꯥꯏꯅꯣꯁꯔꯁꯤꯡꯕꯨ ꯐꯥꯗꯨꯅ ꯄꯨꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯗꯥꯏꯅꯣꯁꯔ ꯄꯨꯔꯤꯕ ꯖꯍꯥꯖ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯖꯍꯥꯖ ꯑꯗꯨꯗ ꯌꯧꯔꯝꯃꯤ꯫ ꯑꯣꯋꯦꯟꯅ ꯖꯍꯥꯖ ꯑꯗꯨꯗꯒꯤ ꯑꯥꯏꯂꯦꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯍꯧꯗꯕ ꯂꯥꯚꯥꯅ ꯆꯥꯛꯄ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯅ ꯌꯦꯡꯂꯝꯃꯤ꯫ ꯖꯍꯥꯖ ꯃꯅꯨꯡ ꯑꯗꯨꯗ ꯗꯥꯏꯅꯣꯁꯔ ꯃꯆꯥ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯏ ꯌꯥꯝꯅ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯛꯂꯤꯕ ꯗꯥꯏꯅꯣꯁꯔ ꯑꯗꯨꯒ DNA ꯃꯥꯟꯅꯕ ꯗꯥꯏꯅꯣꯁꯔ ꯑꯃꯗꯒꯤ ꯏ ꯂꯧꯕ ꯇꯥꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯇꯤ-ꯔꯦꯛꯁ ꯗꯥꯏꯅꯣꯁꯔꯒꯤ DNA ꯒꯤ ꯏ꯫ ꯖꯍꯥꯖ ꯑꯗꯨꯗ ꯇꯤ-ꯔꯦꯛꯁ ꯗꯥꯏꯅꯣꯁꯔ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯇꯤꯝꯗ ꯌꯥꯎꯔꯛꯈꯤꯕ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯇꯤ-ꯔꯦꯛꯁ ꯗꯥꯏꯅꯣꯁꯔꯗꯒꯤ ꯏ ꯈꯔ ꯂꯧꯗꯨꯅ ꯑꯁꯣꯛꯄ ꯗꯥꯏꯅꯣꯁꯔ ꯃꯆꯥ ꯑꯗꯨ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯉꯛꯂꯤꯕꯗꯤ ꯗꯥꯏꯅꯣꯁꯔꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯄꯨꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯗꯥꯏꯅꯣꯁꯔꯁꯤꯡ ꯄꯨꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗ ꯑꯍꯜ ꯑꯃ ꯑꯍꯥꯟꯕꯗ ꯀ꯭ꯂꯤꯌꯔꯗ ꯀꯣꯜ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯗꯥꯏꯅꯣꯁꯔꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯀ꯭ꯂꯤꯌꯔꯅ ꯑꯍꯜ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯗꯥꯏꯅꯣꯁꯔꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯑꯥꯏꯂꯦꯟ ꯑꯃꯗ ꯊꯝꯅꯕ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯗꯥꯏꯅꯣꯁꯔꯁꯤꯡꯕꯨ ꯑꯥꯏꯂꯦꯟ ꯑꯃꯗ ꯇꯣꯉꯥꯟꯅ ꯊꯝꯅꯅꯕ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯣꯏꯗꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯅꯣꯁꯔꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯄꯨꯔꯛꯂꯒ ꯌꯣꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫
ahal adugi laifam aduda nupi macha amasu leirami nupi macha aduna dinosaur sing adu yonaba plan tawre khanglakpadagi mahakna ahal adugi manakta laklaga aseng bara haina hangbada ahal aduna kadaidagi wano madu aseng banate nahak tumbagi matamore chalo tumro asumna haiduna chatlanki ngaihak leiraga ahal adugi manakta mahaki thabak tawba nupa adu laklaga wari sanabada khangbangami madudi dinosaur yonbagi plan tawriba aduda ahal adu yaude haiba nupa aduna plan adu tawbani plan asigi matangda ahal aduna nupa aduda yamna sauna hanglei nahakna taseng dinosaur sing asi yonge haina khalibra nupa aduna natte haina pakum pirakpada ahal aduna amuk makha tan hairei nahakna dinosaur sing asi yonbagi hana wakal khalamlabasu madu thado madu oithokroi nupa aduna ahal adugi wa adu yaninglamde maram sidagi mahakna ahal aduda mon namsindun halami nupa aduna ahal adu halamlaga nupi macha adu room amada thong lonsinduna thamlami nupi macha aduna ahal adugi roomda changlaktuna yengbadadi ahal adu siduna leirami madu uraga nupi macha adu yamna nungaitana kablami nakal amada in charge aduna oinamasung clear bu farami aduga mafam amada lok tawduna thami oinamasung clear na mafam adudagi karamna thokani haina khalingaida dinosaur amagi makhol taraklami hairiba dinosaur adu makhoina leiriba aduga thangnana leirami oina dinosaur adu sauhalami maram asidagi dinosaur aduna sauduna wal adu thugairami aduga makhoina leiriba aduda changlaknami oina dinosaur adu makhoina leiriba adugi thong mapada changhallaklami aduga dinosaur aduna attack torpada oina leithok khauruga thong adu dinosaur aduna attack torukba aduda hangdoki makhoi anina mafam adudagi thoklaklaga ahal adugi manak tamna laklami makhoina lakpada lambi da nupi macha adu thengnarami nupi macha aduna kaptuna wari pumnamak liduna ahal adu sikhre haibada oina nupi macha adu konsinbirami nupi macha aduna ahal adu hatpa nupa adugi plan haiduna dinosaur leifam adusu haidoklami mafam aduda fattaba nupa aduna doctor amaga loinaduna yamna sathiba dinosaur ama semlami dinosaur aduda laser light na target tawduna thamlami mafam aduda tongan tongan ba mafam dagi lakpa miyoi kaya su leirami dinosaur laina na bahaiduna pumnamak asi oina masung clear na lumduna tarami oingi manakta dinosaur ama laklami maduda oinda wakhala malaki madudi dinosaur asi mayam leiriba mafam aduda chatlanna bahaiduna asumna oina dinosaur adu mayam tinfam aduda thajilami mayam aduna dinosaur adu ubada kiduna mathong maram khangdana chenarami miyam adu senthokhraba matungda in charge aduna dinosaur tamna laklami maramdi mahakna dinosaur singi maya sing collect tawduna thamba pambagi damakta miyamna leinaba haiduna thamliba dinosaur adugi manakta laklami in charge aduna dinosaur aduda wanthanaba injection ama kapsilami maduda dinosaur adu khudakta laimaidu wanthaki asengbadi dinosaur adu wanthaba oiramde tawsinnaba oirami in charge aduna dinosaur adu tu khiba aduda wanthakre khanduna thong adu hangdoktuna changlaklami aduga dinosaur adugi maya kaknaba haiduna tawringaida dinosaur aduna haugullaktuna in charge adu chaki aduga phajinduna thamlamba adudagi thoklaklami fattaba nupa aduna doctor da dinosaur sathiba ama sahanba adu leptana sarami aduga makhoina mafam adudagi dinosaur gi DNA sing adu puraga chenaba tawringaida engineer aduna faduna chetna konsilaga wantha halami oingi timda yaurakhibi doctor nupi aduga engineer adugana manakta leiriba dinosaur macha adugi thong hangdoktuna thokhalami dinosaur aduna thoklaklaga leiriba guard sing aduda attack tawduna halami thawdok aduda guard amana nongmai kapada gas tank amada panduna hydrogen gas thoraklami aduga mafam aduda mai chakpa horami doctor nupi amasung engineer aduga dinosaur macha aduga mafam adudagi senthokpa ngamhawi mathang sinda engineer aduna system hack tawduna hydrogen gas adu kharada oirabasu thingnana bu hotnarami nakalamadana oin amasung clear gi manakta fattaba nupa aduna semhanba dinosaur achouba adu laklami oinna mafam adugi maising muthalami maramdi dinosaur aduna makhoi bu udana ba haiduna adubo laibak thibadi engineer aduna system restart tobo matamda oinna muthat khiba maising adu ngalaklami
Maram asidagi dinosaur aduna makhoibo urami. Dinosaur aduna mingselna wal khariba adu thugaiduna changlaklami. Madu uraga nupi macha adu kiduna laurami. Makhoina mafam adudagi thaidoklami. Aduga oina clear da nupi macha adugi mateng pangnana ba hairamlaga mahakna magi nongmai adu paiduna dinosaur gi matungda laklami. Dinosaur aduna nupi macha adugi manak yausilaklami. Nupi macha aduna yamna kina tumba saduna hiblami. Maramdi dinosaur aduna kari amata tauramdana ba haiduna. Dinosaur aduna tapna nupi macha adugi manakta sanglaklami. Tanja aduda oinsu mafam adu yausilaklami. Aduga thong hangbaga nongmai aduna kaplami. Oingi nongmai aduda maru yamna yauraktabana loiki. Dinosaur adu amuk oingi maikei tamna laklami. Tanja adu maktada dinosaur masa adu laktuna achoba dinosaur adugi mangakta chiktuna thamlami. Asumna dinosaur achoba aduga dinosaur masa aduga fight tawnaringaida clear amasung oinna atopa building amaromda chatki. Dinosaur achoba aduna dinosaur masa adu sokhallamnaga oingi matungda inaraklami. Nupi masa adu so oinga punna lerami. Makhoi adu building amagi mathakta kakhalami. Achoba dinosaur aduna building adu da kakhalakpada building adu mingselna sabu oibana kaithaba horaklami. Tanja aduda dinosaur masa aduna achoba dinosaur aduda songsillaktuna attack torpada building adu kaithaduna dinosaur animak building aduda yanduna lerami. Kuina yanduna leramlaga dinosaur animak building adudagi makhada taki. Building adugi makhada achoba dinosaur amagi saru sayang lerami. Mathaktagi dinosaur ani tarakpa adu achoba dinosaur aduna makha thanglami. Maram asidagi dinosaur gi saru sayang aduna achoba dinosaur adu masada phauna lenglami. Aduga khudakta siki. Dinosaur masa adudi karisu tawdana makhada chongtharaklami. Pomnamak asi loiraba matungda dinosaur mayam ama phajingnu thamleba mafam aduda hydrogen tank leak oibagi gas adu leptana tholaklami. Gas adu makhoina thinghodrabadi mafam aduda leiriba dinosaur sing adu loinamak sikragani haiduna makhoina dinosaur sing adu kannanaba laklami. Aduga system room amada changlaklami. Mafam adudagi pomnamak control tawba ngamlami. Clear na hari. Dinosaur sing asigi makon sing asi loina hongdoklasi. Aduga mapanda thongankrasi. Asumna haraga clear na makon sing adu hongnaba button namge haina tawbada oina hari. Ngaiko manak nakpa mafamda miyoiba sing leiri. Dinosaur sing asina miyoiba sing adu khudong tiba soidana nanghangani. Maram asidagi clear na button adu namlamde. Ngayhak leiraga mafam aduda gas adu sinba thongna leirami. Maram asina dinosaur sing adu sor honba ngamdana yamna warami. Nupi masa aduna dinosaur singi awaba adu yengba ngamdaduna button adu namlaga thong sing adu loina hangdoklami. Mafam adudagi dinosaur sing adu chenthoknarami. Aroiba sinda dinosaur sing adu miyoiba singi marakta punna hingduna leiminaki.